ꯁꯤ ꯑꯉꯥꯡ ꯑꯄꯤꯛ ꯑꯄꯤꯛꯄꯁꯤꯡꯁꯤꯅ ꯆꯤꯡꯅꯨꯡꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯔꯦ ꯑꯍꯤꯡ ꯂꯦꯛꯂꯛꯏꯕ ꯅꯈꯣꯏꯁꯨ ꯉꯥꯏꯔꯤ ꯃꯣꯏ ꯍꯜꯂꯛꯄ ꯃꯣꯏ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯅꯣꯡꯃꯇ ꯐꯪꯗꯦ ꯍꯤꯡꯉꯤ ꯍꯥꯏꯔꯒ ꯍꯤꯡꯕꯩ ꯃꯃꯤꯁꯨ ꯄꯤꯗꯕ ꯃꯣꯏꯅ ꯄꯨꯔꯥ ꯉꯧꯔ ꯊꯝꯕꯒꯨꯝꯅꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤꯁꯦ ꯍꯧꯖꯤꯛ 12 ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯇ ꯃꯣꯏꯅ ꯄꯨꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30 ꯇꯥꯔꯀꯥꯟꯗ ꯐꯥꯕꯤꯈꯤꯕꯅꯦꯕ ꯃꯣꯏ 90ꯃꯨꯛ ꯂꯥꯛꯑꯦ ꯌꯨꯝ ꯊꯨꯒꯥꯏꯕ ꯃꯅꯥꯛ ꯑꯃꯗꯩꯅ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯅꯥꯛ ꯑꯃꯗꯩꯅ ꯊꯨꯒꯥꯏꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯗꯒꯤ ꯀꯥꯡꯒꯗ ꯀꯤꯅ ꯆꯪꯅ ꯑꯉꯥꯡ ꯑꯄꯤꯛꯄꯗꯣ ꯀꯣꯜꯂ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯀꯥꯡꯒꯗꯒꯤ ꯆꯤꯡꯊꯣꯛꯑꯒ ꯐꯥꯕꯤꯈꯤꯕꯅꯦꯕ ꯏꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏ ꯑꯝꯇꯪ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯕ ꯊꯥꯗꯣꯛꯄꯤꯔꯝꯗꯦ ꯏꯆꯦ ꯃꯆꯥꯗꯨꯅꯁꯨ ꯐꯅꯌꯥꯝ ꯂꯥꯛꯅꯔ ꯃꯥꯁꯨ ꯊꯤꯟ ꯐꯨꯕꯤꯔꯝꯃꯦ ꯅꯣꯡꯃꯩ ꯕꯠꯅꯒ ꯃꯆꯤꯟꯗ ꯁꯨꯔꯝꯃꯦ ꯑꯗꯣ ꯅꯣꯡꯃꯩ ꯂꯣꯛ ꯆꯤꯡꯉ ꯀꯥꯞꯀꯦ ꯇꯧꯕ ꯀꯥꯟꯗ ꯃꯥꯁꯤ इंथोमगा चेनबने चुमना चेलदी नोंमैना पाली है नंगा फैरेंग जुरेंग चेनबा कांदा नोंमैना काकपदु नाहुमदगी पाइए अदो माना सीआरपीएफ की केमोंदा चंगबा कांदा सीआरपीएफ ना नोंमै मखोन तार चेनथोकपदा अंगांगे चेलकपगी अंगांगे मोय कन हौबने आबा सीआरपीएफ नादी अदुना हुजिक इमा होइसतदी अखोइना लौथोकपिओ जारगदी इमुंग मनुंगदा थोकपनि खना मयाम चंगगा मतेंग पांगबिदना सी अंगांग अपिक अपिकपसिंगिना चिंगनुंगदा नुमित मरिनि सुरे अहिंग लेलइबा नखोइसु ꯉꯥꯏꯔꯤ ꯃꯣꯏ ꯍꯜꯂꯛꯄ ꯃꯣꯏ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯅꯣꯡꯃꯇ ꯐꯪꯗꯦ ꯍꯤꯡꯉꯤ ꯍꯥꯏꯔꯒ ꯍꯤꯡꯕꯩ ꯃꯃꯤꯁꯨ ꯄꯤꯗꯕ ꯁꯤꯔꯁꯨ ꯁꯤꯕꯒꯤ ꯃꯃꯤ ꯄꯤꯗꯕ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯄꯨꯔꯥ ꯉꯧꯔ ꯊꯝꯕꯒꯨꯝꯅꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯁꯤꯗꯗꯤ ꯃꯌꯥꯝ ꯆꯪꯅ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯤꯡꯅ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝ ꯆꯪꯅ ꯑꯩ ꯍꯥꯏꯔꯤ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯍꯟꯗꯛ ꯇꯥꯡ 13ꯗ ꯖꯤꯔꯤꯕꯥꯝꯗ ꯍꯥꯏꯇꯥꯔꯦ ꯊꯣꯛꯈꯤꯕ ꯑꯗꯨꯝꯂꯕ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯚꯤꯛꯇꯤꯝꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯛ ꯇꯥꯛꯆꯒꯦ ꯁꯤꯗꯩꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯇꯥꯔꯦ ꯄꯥꯏꯔꯒ ꯂꯩꯔꯦ ꯏꯇꯩꯃꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯦ ꯀꯔꯝꯕ ꯑꯣꯏꯒꯦ ꯑꯩ ꯍꯦꯛ ꯄꯣꯏꯕ ꯏꯃꯥꯅ ꯑꯁꯤꯅꯦ ꯏꯆꯦꯅ ꯑꯁꯤꯅꯦ ꯁꯤꯅ ꯍꯦꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯁꯤꯅ ꯏꯅꯥꯎꯅꯨꯄꯤꯅ ꯄꯣꯛꯄ ꯃꯆꯥ ꯑꯅꯤꯅꯦꯕ ꯑꯁꯤꯅ ꯏꯆꯦꯁꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯅꯤ ꯆꯍꯤ 9 ꯇ ꯐꯥꯔꯤꯕꯅꯤ ꯁꯤ ꯑꯉꯥꯡ ꯃꯆꯥꯁꯤꯅ ꯆꯍꯤ 9 ꯑꯁꯤꯅ ꯆꯍꯤ 2 मखाई असीना था 9 मुक्ता फारिबनी अगांग चहीसु फाद्रिबा अगांग असी फारा मखोइना कई तौगे हाइना फाबिरिनो हाबा होजिक लाली वफमदी तोंगान तोंगान सेंट्रल फोर्सेस मैम हानदगी ऑलरेडी मी अहुम 2023 दगी हरखिबा इरांग अदना मरम ओरगा मणिपुर डिप्लॉय तोबा मैम लेरे स्टेट फोर्स हानदगी ऑलरेडी अदम मैम लेरे अदु ngara makta da जाय तोंगान तोंगान सेंट्रल फोर्सिंग होंजलक बलेपते मैम नंगांगने दि वफमदी मखोइजे होंजलक बलेप तागा मखोइ लाइबे करी मरम गिद मक्तरो मखोइना मिचम याम असि मखोइ ममा मक्ता दा फागी मतम दा करिमता तोंग ngamdragadi मखोइ थाजलकपा मखोइ लेबगी वाहन तोजे करी मरम गे लेरिबनो हाबसे हानदगी हांगा लाए tang 13 थोगलिबा थोगोक्सिना अदुमा हांनाय तारे अदुना इमादगी मखा दाबा जथब मतमदा tang 13 दि इमा फागी बचा security forces की ममांग दर मोय ममांग मक्ते फारिसि मखोइ ममांग दि फा मखोइना खुदना तौनो युम इमुंग मनुंग खनाबगुम तौनो खुदना इंधोकना दि यादे मखोइदि खुलाई थाबीगा दौने हाबा अखोइ nga ओवाइना खुलाई पीदा थारा मोइना खुलाई थादबिदा खुदना तौनो आइना इंथोकपदा माई इमुंग सो माई मी सोगला कांदा ता खुलाई थाए मी फाना पुगला कांदा खुलाई थानाबदि कई कानानी अदुनदि मोय थंबीनो हाबा मोय थमगा अखोइ मणिपुर सिबाई ओइना थंबीरो मखोइ लौथोकपिओ हुजिक लेरिबा इचे नाव म्याम लैहौरिदुसु मखोइना मुक्तंग दा हातखिबा ngam हाबा अदुना यारगदि म्याम चंगगा इम्फानगी रेली केमदा थंबीओ आदा थंबा सिंजु मखोइ हुजिक लैबा ngam मपान थोकपा ngамद्रे चाबा फंगद्रे थोकना कयुमता लैबा चाबा फंगद्रे हाबा मखोइना नांग नाकते सेनादना ना हुजिक थोसु पुलिस गाड़ी तौरा थोकतबा यारोय कोलगेट अम लैबैसु अचापोर अम लैबैसु अदुमाइन थोकपदि कनाना होइनि हुजिकदि यागदि मखोइ पुथोकपि इम्फानगी रेली केमदा थंबीओ माना हुजिक थोदोलबसि जिरीबामदा लैरिबा हुजिकि रेड जोन एरिया हाइतारे मदुदा ओरिबा मितै इरै चासिदसि असुकमति वारे जेलदा लैबनबु हेना फरे हाइतारे हाइदि जेलददि security force na mokoi chana thakna budu tinjala ipirakpane du ima hoi singna sizina ningba adu chana thakna pol laina hona matamda security yaudagadi mapan thupa ngamdragadi makhoi je karama pim amada lairige masagi maramda pukna phanonda masida asigi pim lakwa taragadi kari pim orakada bata yamna chauba oiba wahang amachu ori aduga thamningi wafam di wan to wan mamang da thokiba maling oiba lanjau da phawba pikliba angang nupi angang da phawba khut thanadaba adum laba chana lonchat ama laikibani madu khangna makhoi je athu matamda imung munungi awaba si yenglaga manibu miyang khangna tana मालिंगी लेरिबा मियाम सिगी अपामबदु थबक तो थोपिदुना हारिबसि मिनुंगसिगी येंबिरगा हादोपिराओ अदुगा थमजनि वाफमदि मंगदा फावबा मंगी हाबदा यारोइदबा कुकीलेन तालिबा डिमांड अदु ना मरम ओरगा मखोइबु खुलाइ ओना सिनबा बसा यामना लाइबक्तिबनि तालिबा डिमांड अदु मरि लेनबा सिंगा तांबियु अदुबु तालिबा डिमांड सु ओइथोकदरा हाबजे असोमगी खंथाबा मतमदि ओरे चाही अनि सुजलकदबा इरांग असिदा ngasi phawba makoina machi lema ngamdana myo kya ma halabasu iramda masina makta honarak liba irai cha khunga pasina honarak liba sa masigi state te hongma leroi tabni maram maduna
ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯕꯤꯖꯦꯄꯤꯒꯤ ꯄꯥꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯁꯤ ꯀꯣꯃꯤꯡ ꯁ꯭ꯇꯨꯗꯦꯟ ꯐ꯭ꯔꯟꯠ Jiribam ꯏꯁꯇꯨꯗꯦꯟ ꯐꯣꯔꯝ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯛꯇꯛꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯉꯁꯤꯁꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯩꯔꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯄꯣꯂꯥꯎꯁꯤꯡ ꯑꯁꯤ ꯉꯁꯤꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 14ꯅꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯍꯩꯔꯣꯏꯁꯤꯡ ꯄꯤꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯂꯩꯒꯗꯕꯁꯦ ꯃꯈꯣꯏꯒꯤ ꯈꯟꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯇꯤꯍꯥꯁꯇ ꯑꯍꯥꯟꯕ ꯑꯃꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯞ ꯆꯥꯅ ꯆꯪꯐꯝ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯥꯗꯒꯤ ꯏꯇꯩꯃꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯏꯃꯥ ꯃꯁꯤꯗꯩꯗ ꯄꯨꯝꯅꯃꯛꯇ ꯑꯝꯇꯪ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯔꯧꯗꯤ ꯏꯆꯦ ꯏꯅꯥꯎꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯩꯅ ꯑꯁꯤꯅꯤ ꯈ꯭ꯋꯥꯏ ꯄꯥꯝꯃꯦ ꯑꯩ ꯑꯇꯩ ꯍꯥꯏꯅꯕꯩꯁꯨ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛ ꯏꯆꯦ ꯑꯃ ꯍꯤꯡꯍꯧꯔꯤꯕ ꯏꯆꯥ ꯑꯅꯤ ꯍꯤꯡꯍꯧꯔꯤꯗꯨꯇꯪꯒ ꯑꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗ ꯑꯩ ꯃꯣꯏ ꯈꯛꯀꯤꯇꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯗ ꯂꯩꯗꯨꯗ ꯄꯨꯊꯣꯛꯄꯤꯔꯛꯑꯒ ꯏꯝꯐꯥꯜꯒꯤ ꯔꯦꯂꯤ ꯀꯦꯝꯞꯇ ꯊꯝꯕꯤꯌꯣ ꯃꯣꯏꯁꯨ ꯊꯋꯥꯏꯇꯗꯤ ꯍꯤꯡꯍꯟꯕꯤꯌꯣ ꯃꯈꯣꯏꯁꯨ ꯁꯤꯅꯤ ꯈꯪꯗꯦ ꯆꯦꯡ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯈꯣꯏ ꯉꯁꯤꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯂꯥꯟꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯉꯁꯤꯐꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯆꯥꯗꯦ ꯀꯞꯇꯅ ꯂꯥꯎꯗꯅ ꯂꯩ ꯑꯉꯥꯡ ꯑꯄꯤꯛ ꯑꯄꯤꯛꯄꯁꯤꯡꯅ ꯃꯃꯥ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯐꯤꯔꯣꯜꯁꯨ ꯌꯥꯎꯗꯕꯤ ꯁꯤꯕꯥꯏ ꯀꯦꯝꯗꯨꯒ ꯇꯥꯅ ꯂꯩ ꯋꯥ ꯉꯥꯡꯉꯨ ꯌꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯠꯇ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯕꯅꯦ ꯍꯥꯏꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯝꯇ ꯑꯉꯥꯡ ꯑꯝꯇ ꯆꯥꯗꯕꯤ ꯊꯛꯇꯕꯤ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯂꯣꯏ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯄ ꯃꯌꯥꯝ ꯆꯪꯉꯒ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯏꯝꯐꯥꯜ ꯂꯣꯟꯗ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯀꯥꯏꯗꯅ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯊꯝꯕꯤꯌꯣ ꯃꯈꯣꯏꯁꯨ ꯃꯤ ꯆꯥꯝꯁꯨ ꯐꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯨ ꯐꯤ ꯂꯤꯠꯇꯅ ꯂꯣꯏꯅ ꯂꯩꯌꯦ ꯐꯤꯐꯥꯎ ꯐꯪꯗ꯭ꯔꯦ ꯂꯤꯠꯄ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕ ꯐꯥꯎ ꯀꯅꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯗꯦꯕ ꯃꯅꯨꯡꯗꯅꯦ ꯆꯤꯡꯗꯅꯦ ꯍꯥꯏꯅ ꯊꯧ ꯁꯥꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯈꯛꯇꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯕ ꯃꯤꯗꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯛꯑꯣꯏ ꯁꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯃꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯈꯟꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯃꯄꯤ ꯃꯄꯥ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯤꯅꯤꯁꯇꯔ ꯏꯚꯟ ꯁꯤ.ꯑꯦꯝ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯃꯛꯅꯤ ꯈꯟꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯊꯣꯛꯄ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝ ꯍꯪꯉꯛꯄ ꯂꯩꯔꯦ ꯚꯥꯁ ꯑꯣꯏꯅ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯍꯪꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯑꯣꯡ ꯇꯥꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯃꯗꯤ ꯂꯩꯉꯥꯛꯇꯁꯨ ꯑꯥꯄꯤꯜ ꯇꯧꯔꯤ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩ ꯏꯇꯩꯃꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯅꯖꯔꯤꯕ ꯅꯥꯎꯔꯦꯝꯇ ꯅꯣꯔꯗꯔꯟ ꯏꯇꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔ